Leichal Radio Live Channel gi listener khudingmakpu taram nokchari. Aikoina hana leptana sandokjakraba ayokpa macha hariba wari dugi taruk suba tangkak amuk puduna lakchari. Robinson Wirang themne ibirakpa ayokpa macha hariba wari sigi taruk suba tangkak thamoi gi mari mayam punamu taminarasi. Office hour matamni Thanil magi room da lay. Contractor mairaba thongjin adudagi. Sir, aim to jangjaraki. Changbiro. Mairaba makuta pairaba bag adu table da thammi. Chair adu chingthoktuna phammi. Thanil na. Kaitana sige. Handak sagadoriba Imphal Turel gi thongsi aingonda piyu sir. Adudi nungaigadaba mandi. Madugi thabakdudi longjam tebana paikrabani. Kainuda madu yaroida sir. Thabak adudi aina paigani na leiraga mingonda sinakre harisibu nate sir gi si ai kanano khangdabagi mawngni. Thanil kaishu thausadi lemna dum hairai. Khangjai ai adom kanano haiba. Adubu Imphal Turel gi thonga sidi tebana paikre. Taunuda sir. Aisu sir gi awaman khangna pini kaino. Asi haina table da thamkiba bag adudagi chawnga chapi bandal mari lauthoktuna Thanil gi mamangda thammi. Aduga makha tarai. Sir, aina kachariba laisi lag anini. Wala sudum haibiro. Thabak tudi aigi oidaba yade. Aibu warobino sel se passion biyo. Taunuda sir, kanaroida. Sir gai koi ga khangnai chanai haibagi du haijabani. Tungda ningamdaba lakani. Keba? Ningamdaba. Mr. Mairaba, yare, lengbiro. Okay, chacharagi, tandrasu chatni. Adubu sir, contractor Mairaba kuman kanano haibasi masitang khangbiyo. Chale. Asi hairam laga Mairaba makut kudomi singduna table aduda thamliba sel amadi magi bag tu paiduna thokri. Thanil su Mairaba gi thawai usitaba mawongduda sauningbadi phauri. Numira sige nungtilgi matamni toro classroom amadagi thorai. Laptakna punshiba lakpadu toro na uri. Matamasida toro pharamba masam motlamba phanek taithoi. Masam adusu phajana punsilli punshibana manakta yaurakpa ngairi. Punshibasu torogi manak yauksilai. Toro ikaibana maithongdu lukthaduna lay punsibadi dum chatkri. Toro non khalakpada punshiba lapthokhirami. Ai kem hairamdana chakhiye. Hey! Asumna toro na he haina laurakpaduda punsiba tungfat laithorai. Toro punsibagi manakta changsili makwang metuna punsibagi mitmangda lepi. Chetoro, kaidorage? Oh no! Chetoro kaina. Toro adum kawo. Toro kawo nungaiti hairagana nungsibi. Satho he ada. Nungsibi kaina sak nangonda nungsiduiba. Oi, adumaina di hainu. Namlay layura. Wahai asida punsiba khangi toroga manaradi afaba oiroi haiba. Naufet tauna hairai. Chetoro, saubinu ko. Aido tension ama lairaba. Ado chetoro bu kai haninge. Wah, thaugalon phawdi se gai rehe. Nangai ga nuksina se. Ha. Punsiba mathanta mu haije. Kamai tawni. Maga sumana lairadi wari sum sangdarani. Sidi ayekta nasinarage. Asi haina punsiba makhudaduna mabuk ado paiduna anaba khangbagi mawongda tawri. Haima, punsiba, kaidorage? Kaino nangna nabukta chena paisalidubo? Chetoro, aigi pukse yam nare. Ha, kadaino, ayingbige. Sorry Chetoro. Aina sumaina puk nari kanda kanamtana paiba yadeba. Hek pairaba ai wanthagidune. Ha, toro paigi tawrambadu toktuna hairai. Atadi kamai phaduino? Ai thanta tumina kanasu laitaba mafamda lairaga phaduine. Chetoro, ai chalage. Hoi, nang naba phani haradi chatlo. Punshiba tawsinaduna mabuk adubu metsinaraga khongthang tamna thangduna chatkhi. Punsibana anaba khangduna chatkibasi ubada torogi thamoi di nungaijadri sonthangdana haijai. Magi asigi mawongsidanine aini yam nungsirise. Asi hairaga toro maithongdu nokfet tawjai. Numitchimaki college suti thaba matamdani. Mahairoi singdo mahai gate wangwada thoknarai. Mayamdugi marakta laina sana makhoi ani su yauri. Tungdana punsiba khamba thamchet makhoi ahum se thorai. Gate adugi mapa hek yaubaga punsiba laina gi mangda leptuna. Amtangai ko wa amta haigi. Sana na hairai. Punsiba kai haigi haino. Aigi se nangonda nati mangondani.
Asi haina punsiba lainada makhut aduna thilli. Lainana icham chamna. Kay haiduino. Thajadana lainana khumlakpasida punsiba ipham khangdri. Asumna dumak tawduna leire sanana. Punsiba nangi wado lo. Sanana phagi tawrakpasida punsibadi ikaiba haibadu oikri. Khambana sanada onsilaga. Aikoi punsibana ainingise atai kemta oiramoi. Punsibana lainabu thamoi sengna. Wahai asi haiba loidringai torodo laptakna tungdagi punsiba haina kaurai. Punsiba haife laithoktuna yengi toro chelakpasi ubada. As khamba thamjet noini lehoroi ai chalamage. Asi hairaga punsiba du chenki. Ai awen ki chenki ne. Ai punsiba ngai khome. Asi haina khamba thamjet makhoi ani su punsiba gi tung inaki. Toro su laina hoina leiba mafam adu yausilakli. Ai sana punsibadi. Se toro ubada makhoi loina chenkre. Moidi kaigya. Khangdi. Ngasai makai toro na laina da hanna yengludabani. Adubu toro na laina da yengluba matamdadi. Ai, nangdi na sakayam phajaina. Naming kai kauge. Laina ka weche. O, mingsu dum phajai. Asi hairaga toro du chatkre. Laina na sana don silaga. Sana hazikido kanano. Kolesigine khwaidagi aribi chene. Khwaidagi libi haisi kaino. Aduburo mase kolesidagine hendokpa lantokpa sungam ngamdre. Aikoi tamdusi sahi ahumnina mana tamisina handak sahiga tharaga sahi nipan sure. Pass tawbu sungam ngamde haibani. Oh, akoi pabung lai chasi. Thanil magi car do gate mayada thauchilai. Macha thoy kakalo lao. Hoi pabung sana nangsu lao. Ngasi thinbiramage. Yani ay auto dum chatke. Thanil na mo hairei. Bema karo pabung thinbiramage. Asumna laina sana makhoi ani gari edu tongli aduga makhoi chatkri. Nakal lamarom dana college ki gari garage aduda punsiba khamba thamchet makhoi ahum laihori. Toro na punsiba thiri basi makhoi ahum na su ure. Khamba aibu kamai na thoktuino. Nang nupa natro ngamnaba nan thokjo. Tanli imanabani kaina aigi mating amta pangbide. Kari mating no pangdusibo. Si torogi mata sida nang tumina chakro mana ukro. Aikoi na nagsi thadokhiba mandana aikoi do onsilaga muk chikki haini. Nangsu nang thokpa thamjet chaslaw. Asi haina khambana magi gari du start tawi thamjet su gari tongi. Punsiba nang thokpa tawroi. Swai matang si yordi aikoi di kaimu pai leite he. Asi haina makhoi ani di chatkre. Tanja sida toro na punsiba leibasi uthokre. Toro punsiba gi manakta changlai. Matam sida punsiba magi gari du start tawi toro na hek manak yausilakpaga punsiba su gari du yangna thauki. Ai kaya do sitrina yengure. Hey nang khangni dana hayeng dinang. Nong manung thilgi matamni laina mapa macha do kaithel da insang na pi lairi. Matam sida Thanil da phone ama lai haiduna kaithel adugi matai oirapna khara chathoktuna wari sanaringai tanja sida mamai khumba miyoi anina lainabu phaduna pukhi. Lainabu phagi basi punshibana lambi da lakpada ukhiduna punshiba makhoigi matung inakhi. Thanil suwari saba loiraga ngasai mana insang leiramba mapa aduda lai. Mafam asida nupi ama shulepammi. Macha nupi oiraboi khanlui. Macha thoy chaslaw. Asi haina nupi adugi khudang pairubada nupi machaduna makhut phatkan thoi. Kai halno mi usitri ro. Bema lana khanuko aidi cha nupi oiraboi khaluri. Insang yonbi nupi aduda hangi. Iche aiga lemina bi ijadu kadom chakhigi. Madi nupa ani laga asai phauda chakhibani ni he. Mamanabasing oiramale wari sa sadana thokhine. Somdana gari manungduda nupa amana lainada nongmai nammi. Wa machira ma phauba ngangdi kibana masadu yamna pakhatli tungda punshiba magi gari machadu da inarai. Nakalamadana Thanil machanupi thibada kaithel du sinba thungle. Phangba kauba leitre upai leitrabada Thanil mayumda hana chatki. Thaja Thajau Da kaidawrage macha thoidi. Aina hangi tawrisisu macha thoini. Macha tho yumda halaktro. Kaino da daga na chanupi ga chakhiba natro. Kaithel da mafam khangdana mangkhre. Ha kaino hairisibo. Yaroye macha thoi ga kaina ba yaroye. Police station da chaslaw da. Asi haina makhoi ani police station tamna chatkre. Ibai ichanupi do
ꯑꯁꯤ ꯍꯥꯏꯕꯒ ꯊꯣꯏꯕꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ꯫ ꯕꯨꯡꯉꯣ ꯀꯩꯗꯧꯔꯦ? ꯍꯥ ꯅꯪꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ? ꯍꯣꯏ ꯄꯥꯕꯨꯡ ꯂꯥꯛꯑꯒꯦ꯫ ꯊꯣꯏꯕ ꯊꯥꯅꯤꯜꯗ ꯃꯣꯟꯁꯤꯟꯗꯨꯅ ꯊꯥꯅꯤꯜ ꯃꯐꯝ ꯈꯪꯉꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯒꯦ꯫ ꯑꯣꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯇꯨꯄꯤ ꯑꯗꯨꯕꯨ ꯎꯞꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯂꯩꯅꯥ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯃꯟꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯊꯝꯕ ꯔꯨꯝ ꯑꯃꯒꯤ ꯆꯤꯌꯔꯗ ꯂꯩꯅꯥꯕꯨ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯅꯨꯄꯥ ꯑꯃꯅ ꯂꯣꯟꯗꯨꯅ ꯊꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯐꯣꯟ ꯇꯧꯒꯦꯅ ꯍꯦꯛ ꯇꯧꯕꯒ ꯃꯄꯥꯟꯗ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯤ, ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯤꯠꯅ ꯏꯪꯒꯤꯠ ꯇꯧꯏ ꯊꯣꯡꯗꯨ ꯍꯥꯡꯅꯕ꯫ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯅꯕ ꯊꯣꯡꯖꯤꯟ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯡ ꯊꯤꯟꯕꯗꯨꯁꯨ ꯂꯦꯞꯇꯦ꯫ ꯃꯄꯥꯟꯗ ꯊꯤꯜꯂꯤꯕ ꯊꯣꯡ ꯈꯨꯊꯤꯟ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯍꯥꯡꯅꯤꯡꯒꯨꯝ ꯍꯥꯡꯅꯤꯡꯗꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯡꯗꯨ ꯊꯤꯟꯕ ꯍꯦꯜꯂꯛꯄꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯏ꯫ ꯃꯇꯝꯁꯤꯗ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗ ꯄꯨꯟꯁꯤꯕꯅ ꯅꯨꯄꯥ ꯑꯗꯨꯗ ꯀꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯇꯥꯏ꯫ ꯄꯨꯟꯁꯤꯕ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯀꯤꯟꯅ ꯊꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯐꯨꯔꯕ ꯃꯇꯨꯡ ꯄꯨꯟꯁꯤꯕ ꯂꯩꯅꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯟ ꯌꯧꯔꯕ ꯃꯇꯝꯗ ꯄꯨꯟꯁꯤꯕꯒꯤ ꯃꯄꯥ ꯊꯣꯏꯕꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯄꯨꯟꯁꯤꯕ ꯅꯪ ꯑꯁꯣꯛꯄꯟ ꯌꯥꯎꯕ꯭ꯔꯥ? ꯌꯥꯎꯗꯦ ꯄꯥꯕꯨꯡ, ꯃꯈꯣꯏꯁꯤꯡꯗꯨ ꯃꯅꯨꯡꯗ ꯇꯥꯔꯒ ꯂꯩꯍꯧꯔꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯁ꯭ꯇꯦꯁꯟꯗ ꯍꯥꯟꯅ ꯆꯠꯂꯝꯃꯨ, ꯄꯥꯕꯨꯡ ꯃꯈꯣꯏꯁꯤꯡꯁꯤ ꯄꯨꯔꯛꯑꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕ ꯂꯩꯅꯥꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯥꯅꯤꯜ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯪꯂꯛꯏ꯫ ꯊꯥꯖ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥ ꯎꯕꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯆꯥ ꯊꯣꯏ! ꯑꯗꯨꯕꯨ ꯊꯥꯅꯤꯜꯅ ꯄꯨꯟꯁꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯄꯥꯕꯨꯡ, ꯑꯩ ꯄꯨꯟꯁꯤꯕ ꯀꯧꯖꯩ꯫ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥꯅ ꯑꯩꯒꯤ ꯏꯆꯥ ꯂꯩꯅꯥ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ꯫ ꯊꯥꯖ ꯅꯈꯣꯏ ꯆꯠꯂꯝꯃꯨ, ꯑꯩ ꯏꯕꯥꯏ ꯂꯥꯛꯄ ꯉꯥꯏꯈꯤꯒꯦ꯫ ꯌꯥꯅꯤ ꯄꯥꯕꯨꯡ, ꯅꯆꯥ ꯊꯤꯟꯖꯒꯦ꯫ ꯍꯥ ꯍꯣꯏ ꯍꯣꯏ ꯊꯤꯟꯕꯤꯔꯨꯔꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯀꯣꯟꯁꯇꯦꯕꯜ ꯃꯩꯅꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯔꯥ ꯄꯥꯕꯨꯡꯒꯤ ꯒꯥꯔꯤ ꯁꯣ ꯑꯝꯇ ꯄꯤꯕꯤꯔꯛꯎ꯫ ꯃꯩꯅꯣ ꯄꯨꯟꯁꯤꯕꯗ ꯒꯥꯔꯤ ꯁꯣ ꯄꯤꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯅ ꯂꯩꯅꯥ ꯑꯃꯗꯤ ꯊꯥꯖꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯄꯨꯔꯛꯏ꯫ ꯑꯅꯤꯁꯤ ꯂꯣꯀꯞꯇ ꯍꯥꯟꯅ ꯊꯝꯃꯨ, ꯃꯊꯧ ꯈꯔ ꯇꯧ, ꯑꯩ ꯀꯣꯟꯅ ꯆꯪꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯥꯅꯤꯜ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕ ꯆꯪꯂꯛꯄꯗ ꯍꯧꯒꯠꯇꯨꯅ ꯏꯕꯥꯏ, ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯆꯜ ꯍꯪꯕꯤꯔꯕ꯭ꯔꯥ? ꯍꯪꯉꯣ ꯍꯥꯏꯔꯝꯂꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯗꯤ? ꯃꯃꯥ ꯃꯆꯥꯗꯣ ꯃꯥꯅ ꯊꯤꯟꯕꯤꯅꯤꯗꯅ ꯆꯠꯈ꯭ꯔꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ꯫ ꯑꯗꯨ ꯊꯥꯅꯤꯜ, ꯅꯣꯡꯃ ꯑꯩꯈꯣꯏꯒꯤꯗ ꯀꯣꯏꯔꯧ, ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯁꯤ꯫ ꯍꯣꯏ ꯏꯕꯥꯏ, ꯅꯆꯦꯟ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯏꯕꯥꯏ ꯑꯩ ꯑꯃꯨꯛ… ꯐꯔꯦ ꯁꯣꯏꯗꯅ ꯂꯥꯛꯑꯣ꯫ ꯊꯥꯅꯤꯜ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯁꯨ ꯂꯣꯀꯞ ꯂꯣꯝꯗ ꯆꯪꯈꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯂꯩꯅꯥꯒꯤ ꯒꯦꯠ ꯌꯧꯔꯤ꯫ ꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯏꯃꯥ ꯈꯣꯏꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯂꯩꯅꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯂꯩꯅꯥ ꯋꯥ ꯉꯥꯡꯗꯦ, ꯃꯁꯥꯗꯨ ꯄꯥꯈꯠꯂꯨꯕꯒꯤ ꯏꯀꯤ ꯀꯤꯅ ꯂꯩ꯫ ꯄꯨꯟꯁꯤꯕ ꯃꯈꯥ ꯇꯥꯕ ꯇꯧꯗ ꯒꯥꯔꯤ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯁꯨ ꯒꯦꯠ ꯍꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯅꯥꯗꯤ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯦ, ꯂꯩꯅꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯣꯛꯈꯤꯕ, ꯃꯥꯕꯨ ꯄꯨꯟꯁꯤꯕꯅ ꯀꯟꯕꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯃꯃꯤꯠꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯗꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯃꯨꯛꯁꯨ ꯃꯥꯏꯊꯣꯡꯗꯨ ꯃꯛꯁꯤꯜꯂꯤ꯫ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯂꯦꯖ ꯑꯗꯨꯗ ꯇꯣꯔꯣ ꯀꯣꯂꯦꯖꯀꯤ ꯒꯦꯠꯇ ꯄꯨꯟꯁꯤꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯃꯄꯥꯟꯗꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯃꯍꯩ ꯆꯪꯅꯔꯛꯏ꯫ ꯈꯝꯕ, ꯊꯝꯆꯦꯠ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯏ꯫ ꯒꯦꯠ ꯃꯄꯥꯟꯗ ꯂꯦꯞꯂꯤꯕ ꯇꯣꯔꯣꯅ ꯈꯝꯕ, ꯊꯝꯆꯦꯠ ꯃꯈꯣꯏ ꯑꯅꯤ ꯎꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯈꯝꯕ! ꯈꯝꯕ ꯎꯁꯤꯟꯅꯗꯅ ꯆꯠꯀꯦ ꯇꯧꯏ꯫ ꯇꯣꯔꯣꯅ ꯈꯝꯕ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯧꯕꯗ ꯈꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯝꯆꯦꯠꯇꯤ ꯌꯥꯝꯅ ꯂꯥꯏꯅ ꯅꯥꯟꯊꯣꯛꯇꯨꯅ ꯀꯦꯝꯄꯁ ꯃꯅꯨꯡ ꯌꯧꯈ꯭ꯔꯦ꯫ ꯇꯣꯔꯣꯅ ꯈꯝꯕꯗ ꯍꯥꯏꯔꯛꯏ, ꯄꯨꯟꯁꯤꯕ ꯂꯥꯛꯄ ꯎꯗꯦ, ꯅꯣꯏ ꯂꯥꯛꯃꯤꯟꯅꯗ꯭ꯔꯣ? ꯂꯥꯛꯃꯤꯟꯅꯔꯗꯤ ꯄꯨꯟꯅ ꯆꯪꯉꯣꯏꯗ꯭ꯔꯣ? ꯎꯗꯕꯒꯤ ꯍꯪꯕꯅꯦ, ꯌꯥꯗ꯭ꯔꯣ? ꯂꯥꯛꯃꯤꯟꯅꯗꯕꯒꯤ ꯍꯥꯏꯕꯅꯦ, ꯌꯥꯗ꯭ꯔꯣ? ꯑꯥꯏ, ꯃꯁꯤ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ꯫ ꯇꯣꯔꯣꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯇꯣꯔꯣꯅ ꯁꯥꯎꯔꯛꯄꯁꯤꯗ ꯈꯝꯕ ꯐꯤꯕꯝ ꯑꯃ ꯇꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯆꯦ ꯇꯣꯔꯣ, ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯄꯨꯟꯁꯤꯕꯗꯣ ꯉꯔꯥꯡ ꯀꯩꯅꯣ ꯈꯔ ꯇꯧꯋꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯃꯥ ꯉꯁꯤ ꯂꯥꯛꯇꯧ ꯃꯥꯟꯗꯦ꯫ ꯀꯩꯅꯣꯕꯨ ꯀꯩꯅꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯀꯩꯅꯣ ꯍꯥꯏꯔꯛꯏ꯫
Che Toro, pung tare, ai jangage. Toro punsiba udrabada wa makha tade, tung phat laithok tuna Toro campus manung changkhre, khambasu sor sangna hondoi. Nungthilgi matamni, college tharamdai matam asida, kengba, kauba, wangang sangang phajadaba sak yamna takhatpada maming chatlibani. Classroom adugi mi loina thongnarakpa matam sida sanabu ngaikho haina khami. Kengba, kai haige? Aina haibabu kai oinige nupiginidana. Nangna takhatpasisu haiphet takhatlehe. Nupa oiradi khara takhatpa tare. Adunadi kananabu nungsiduino. Nungsiba nungsidabadudi lairi. Aina nangunda ngarang haibadu kamai tawba? Kaino ngarang haibabo? Nang suba tumbaga yadrabra kaino aduk phajana haidubu. Aidi ngarang tawkhiba thabak amata ngasi ningsingdre. Past is past. Hawkhiba loina kawi. Present time natana aigi koksia past ki wakal khalu yade. Yarse kawkhradi kawkhredana kok hairu loiri. Masidai sidam taiba past present tawle. Nang su koi thoktra signing ida kok hairu. Aina laina nungsijabasi nang namta haibiyu hairaga. Oh, nangna laina nungsibadu amukta haibiyu hairiba. Adusu aingonda. Ngamdre nasana dum haizo handose. Asi haina kengbagi masa paiduna inthoi aduga sanadu chatki. Kengba sanagi mawngsida yam sauna yengduna leihawi. Nakalamadana lainagi yumdani. Pabung, nahangi sarthoibadu kanano. Lainagi wahangsida ngaihak tumina lei. Pabung, nahangi sarthoibadu kanano ba? Aduga pabung na ibay haina kaurido kaigino. Thanil machagi wahangsi khumsi kadai khumoisi kadai khanjana duna lei. Tanjasida thajasu makuta chapuduna thorai. Macha thwai sese cha thau. Laina mamana cha thaksi haiba phawba tadaba makhai mapada hangkiba wahang adu hanjin hanjin hangi. Thanil na khumraktrabada lainana. Pabung, sarthoibado aina angang orikanda ukre. Ado mabu kanano ba? Pabunga kay mari thoknage. Hawkiba wani sing among nawhauna na ningsing lakani khanduna Thanil machagi wahang asigi ona taina bada pau khumpirai. Masa thoi sadu thakchilu ingkhradi hauroi. Aduga nangna gari macha ama leibiyo haibado horen showroom da chatlaga macha thoigi apamba khallu. Mapagi wahai sidadi laina hanglamba wahang adu kauthokiduna asumna hairai. Pabo aseng bairo. Horen chatlaga leirasi. Thank you Pabung. Asi haina laina mapada nungsina koli. Mathangi numitni laina college lakpada mapana laibiba gari machadu thauduna chatlammi. College yaudringai lamakhangda kengba amadi mamanaba kharagana lambida thattuna leirammi. Laina su gari do khami kengba lainagi gari mamangduda tap pairaga. Yam kuina ngaibasi aidi hainadi. Mateng ama lawgena tawjabani. Masada direct hayo haiba. Adugi isana direct hairagena khallaba. Kengbagi koithokpa wangang sida laina wakal tadraduna. Kai hainingino. Aibo haidribo. Nangsu khangmande. Kaino nida. Aikoi tauna haininglisi sini. Asi haina makhut aduna love sign tawi. Laina kaishu tawsada hairai. Oh, asiro. Handose chatke. Asi haina laina gari adubu start tawi. Kengba gari gi sodo phasatoi. Kengba, noi adumai tawnu, sodo piro. No, aigi wahangi pakhum pidana nang chatpe aroi. Oh, nangi wahangi pakhum. Phare, nang na gari si pame haiba natro, laujaro. Asi haina laina magi gari do tok inthoki, aduga makhong na chatkre. Nupa amana. Oi, mata amani ne sidia. Asi hairaga turiba gari adubu hugatli, kengba laina bu tanaki mamangduda thachili. Fagina teina harise, ai nang nungsi, pakhum pami, waloire. Aise, kaithel da yonba sanapo nati, pami haiduna ekta lawba yaba poto, adu oina ururabra. Tawnuda laina, lambi sida nathantane. Aina nangbu pharaga pubada kanana kaidawduiba. Oh, nupani loi ngamni sinine. Pharene, aigi khudang se paiba ngambre yengo. Asi haina laina makhut adubu thingdoi. Matam asida kengbana paigena hek tawbaga khangawde punsibana kengbagi makhut adubu kanthoki.
Laina punsiba ubada ngai. Kadomdagi phausilakpano haiba khanghaudri. Nangna kana? Aina magi hero. Laina maithongda nokfit tawi nupa thokna kengbagi maphamda magi hero ni haibaduda mamit aduna kupta yengjei. Kengba makha tarai. Oh, adude hero si thauna kayam phage haibadu yengba taridana. Asi hairaga kengbana punsibada kinna thilli. Punsiba makhut aduna taphai. Punsibana oina onthoktuna kengbada kinna thilli. Ashumna makhoi ahumga punsiba mathantaga phunavada punsiba kharadi sokli. Adubu kengba hoigi kangudi sokpen mankibana punsibaga lamba yararoi khanna makhoi ahumdu chenkhre. Laina punsibagi manakta tamna changsilai. Punsiba sokpro. Sokteda. Machinda tairiba iye dubu lainagi bektagi rumalama lauthoktu taithokpi. Punsiba lainagi mawongsida hene nungsiba su phawkhri. Nakalamadana torodu makokchi ihaiduna phamungda tumduna lei. Mama kabok leidu makhutte hidaguli mapaiduna changlai. Bema sisi nakokchi ihaibado sisa salu. Ima sisaraga phagadro. Hidak saraga bu phatte haibro sisi ima ising lawrugi. Asi haina hitagadu piramlaga mamadu kadagi thokri. Makok chiklaba phawba torodi punsibagi wakal kawba leite. As aina college Saturday kamai tawnya amadu mina koi khidana ne. Aya kok si zon thongna chikreda kinsna ne hek sudatba. Tanja sida mama kabok leidu makhute ising glass ama paiduna changlai. Sese ising hidak to chasilo. Toro ising adubu lauduna hidak to chari. Hidak hek chabaga toro na. Ima aina ba phare ai college satke. Haima Imana purakpa hidak sidi khutak tekta phaina aina haidro phani na. Ai phare ba ko kamata siktre. Asi haina phuk hagotli. Toro mako ngaurak tuna leimai da mulong na haithakri. Haima bema makhoi mapa ibema se kainom tawkhre. Tomba su tana tuna torogi kada prap changlai. Kaidore haino. Leimai da hiplibi machana pisi ubada. Haima Bema Makoksi ena hairamani phamungdagi hogotpada wakhal mangkhra male. Hainu pia nachana pisi phamungsidam tai phanchise. Matai manaw changna torobu thangatuna phamungda hiphalli. Nangna chasingamo ai maning lekai gi doctor chawbado amta kauruge. Kainu he doctor chawbudi mi san gi doctor dubo. Hai mi sula yengmani nangna khangba nate. Asi hairaga tombadu chatkhri. Nakalamadana college da Laina punsiba makoyani gi gari edu college tu gi garage ta khami. Laina gari edu bu solo anduna chatke tawi. Laina amta ngai kho. Laina wangang de punsiba da damak yengi punsiba maithong du ikai rap tawna. Ai nangbu thamoi singna nungsi. Wahai asida Laina paukum pifam khangde wahai na paukum piram drabasu Laina gi minok aduna punsibana haibasi yare haina taklami. Adubu Laina chatkri. Laina gi minogi paukum asida punsiba harauje. Asumna numisima su haukri. No manungtil gi matam amada Laina punsiba makhoi ani achikpa laikol amada wari sari. Matamna purakpa ahongbasi nga iko. Aina nangbo ahanba uruba mikup aduda. Aigi thamoy sida karino khangdaba ihul ama phawanki. Masibu nungsiba haibadura. Aidi nungsiba haibase kaino khangde. Adubu ima pabongi mi nungsidi ai khangi. Inkhalakpagi pakhang laisagi nungsibasina kamai tawbano ai khangde. Aisu khangde. Adubu nungsiba haibasina leitringai khalamba wakhal aduga nungsiba pamba haibasina leiraknaba matamsida aigi wakhalse mawon yam khalli. Punsiba aigi ahanba nungsibani aduga nungsiba haibase kaino su khangde. Adubu aina khalli nungsiba haibasi khanglakpa mikupta ahanbasina aroibasu oigani. Nungsiba khangdana leirakhiba haise nangi thauna aduna ai nangbu thamoi singna nungsirure. Asi haina Laina punsibada nungsina yengjei. Nungsi haiba wahai si tabada punsibagi mafamdadi hainingai leitana harauba haibadu oikri. Numida sidagi punsiba amadi Laina makhoi anigi nungsiba nongma nongmagi mari sumsum jetsilli.
Mikup khuding nongma kangda mafam kayada koiba chatli nongmata una haudabada makhoi ani yamna warami punsiba amadi laina makhoi ani nungsinai haiba college aduda tamliba loinamakna khangnari kengbasu khangi makhoi ani nungsinai haiba adubu kengbagi wakhal hongba leite ningkiba thungdri phawba adumak handaba mini magi apambadi lainadagi paukhumni nongma class hour gi timing amada Wajanu pamana larik tak lingai kengba prap changlai lainagi mitmang de lepi nangam tahogolo wari sasi kengba nangaurba class tawri se khangdro matam ase punsibana topa class yauringai matamni laina Manipuri gi class tawri tungda lairibo ojanu paduna kengbada kengba kaino tawrido oja ama lairisi nang usitabro oja amtu tumi leibiyo oja kananu haiba ai loi khangi maya mamang sida haiduro haibro Kengbagi wahai sida oja nupadu tumin laikri kengbana hairai aigi paukhum kaidongai pige haibano ai nangi paukhum pikre maduna te aina pambadi sanadu phuk hogotli mayam do onsinduna kaino mayam na tumina lairisibo kengbana tawrisi mayam bu yaningbro laina si mayam na hena khangiduni punsibaga nusinai haiba mana class asida changaga aikhoida disturb tawrise mayam nungai bro Mayam do ikai khangdaba kengbada onsinduna thina ngangi machin khara kanba nupi amana shumna hairai kengba nangse na sagaira thiba nate laina na tradi nupi amta leitro migi nungsinaba leiraba nupi amabu pami haidana nangna tawrido yam lale hoine aikoidi nang dongna selga pairaba aidi college gi nupi di sumkoi koiro he college asidagi na fajabi ama ko koiraga ne nupi nganta thijilaga leini Makoi singdu oja ama lairi haiba makhai loina kaunaduna kengbada onsin duna ngangli oja sisu satra yambana khangi oja nupa sinupi da khara chopi college asida satra yambana ngangnaba hainadabo oja oibana satra singduna oja lai haiba kauba makhai makhoi amatta oina kengbada nokna biba ikaiba piba tawbasida kengba mama yamna ngangsilakle ikaibadagi kengba tumin thokre matamsida bell su takre Oja nupi sisu wa kemta haidana thokre numit asigi nungthilgi matamni satra yamba loina hanakre kengba amadi nupa ani ga makhoi ahum du classroom amada phamduna lei kengba ikaibana makhut ani do table da thammi mamaya duna makhut adu usinduna hippi itaw yum halasi thengi nakoi chalamo ai ngak leokhige yare tawnuda nupa mandaba Adui saruk nangbu ikaiba pidise sananani ma oina honabana phatro kengba nupa da fat yenglai kengbagi wakhalda khankhre laina phangaudrabasu sana oina lauragi wangang di tumin thoki mathangi numitni laina amadi sana makhoi ani mayum halakpagi lambida thattuna leirami lainagi wakhalda khalli ngasidi mabu soidana pukhrani akibaga loinana gari da tamna dum thawi kengba na khami sana Nangam to kumo. Kaigino. Kumo di kumo. Kengbagi mawong sida laina ki duna. Sana kumo. Natradi kainum soidana tawrani. Sana gari dagi kummi khangaudi nupa ani na sanagi makhut tapai. Kainu noi tawrise thado. Kengba sanagi khuthado. Noi dumai tawnuwo. Kengbagi matawdu angakpani kengba lainagi mafamda makhut nonduna. Laina nangai budi warauno. Aigi nungsibase na phamdadi maithire ai sana oina logjarage asi haina kengbana makhutna sign tawduna sanabu gari da hapo haibagi ingit tawrami kengba gari da tongkhatkhre laina ai bomta kallo kainoi tawrise ai aba ngamoye laina di punganga khiduna kaidawgadoino khangdabana yengduna dumak lehawi Matang asida ayokpa macha hairiba wari sigi taruk suba tangkak amuk loisinjare makha taba episode su athuba matamda amuk puduna lakjage wari asida sunatana tongan writer kayagi nungairaba makha kayagi wari sing amuk puduna lakjage mayamna Leichal Radio live hairiba channel asibu dumak leptana support tawbiramo